ꯒꯖꯥꯗꯒꯤ ꯃꯤꯌꯥꯝ ꯂꯧꯊꯣꯛꯅꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯊꯧꯔꯥꯡ ꯂꯩꯕꯥꯛꯁꯤꯡꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯒꯖꯥꯒꯤ ꯃꯤꯌꯥꯝꯕꯨ ꯏꯖꯤꯞ ꯅꯠꯇ꯭ꯔꯒ ꯖꯣꯔꯗꯥꯟꯗ ꯄꯨꯅꯕ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯍꯧꯗꯣꯛꯈꯤꯕ ꯋꯥꯐꯝ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯑꯀꯟꯕ ꯑꯣꯟꯅ ꯇꯩꯅꯕ ꯄꯥꯎꯈꯨꯝ ꯐꯪꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯖ꯭ꯔꯦꯜꯒꯤ ꯍꯃꯥꯁꯀꯤ ꯂꯥꯟꯅ ꯂꯥꯟꯖꯦꯟꯅꯍꯜꯂꯕ ꯒꯖꯥꯒꯤ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯍꯦꯟꯅ ꯃꯈꯣꯏꯒꯤ ꯈꯨꯟꯇꯥꯛ ꯂꯟꯁꯤꯔꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯍꯟꯅꯔꯛꯂꯤ꯫ ꯀꯨꯝꯖꯥ 2023ꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯡ 8ꯇ ꯍꯃꯥꯁꯅ ꯏꯖ꯭ꯔꯦꯜꯗ ꯑꯦꯇꯦꯛ ꯇꯧꯈꯤꯕꯗꯒꯤ ꯍꯧꯈꯤꯕ ꯊꯥ 15 ꯍꯦꯜꯂꯕ ꯂꯥꯟ ꯂꯣꯏꯁꯤꯟꯅꯕ ꯄꯥꯟꯗꯝ ꯊꯝꯗꯨꯅ ꯁꯤꯖꯐꯤꯌꯥꯔ ꯇꯧꯕ ꯑꯃꯁꯨꯡ ꯍꯣꯁꯇꯦꯖ ꯊꯥꯗꯣꯛꯄꯒꯤ ꯌꯥꯅꯆꯦ ꯑꯃ ꯊꯥ ꯑꯁꯤꯗ ꯆꯠꯅꯕ ꯍꯧꯈꯤꯕꯅꯤ꯫ ꯁꯤꯖꯐꯤꯌꯥꯔ ꯆꯠꯅꯕ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯒꯖꯥ ꯁ꯭ꯇ꯭ꯔꯤꯞ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯗꯣꯛꯅꯕ ꯊꯧꯔꯥꯡ ꯑꯃ ꯍꯧꯗꯣꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨ ꯅꯧꯍꯧꯅꯅ ꯄꯜꯂꯗꯨꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯃꯍꯥꯛꯅ ꯄꯦꯂꯦꯁꯇꯥꯏꯟꯁꯤꯡꯗ ꯏꯖꯤꯞ ꯅꯠꯇ꯭ꯔꯒ ꯖꯣꯔꯗꯥꯟꯒꯨꯝꯕ ꯈꯔ ꯍꯦꯟꯅ ꯁꯦꯐ ꯑꯣꯏꯕ ꯃꯐꯝꯁꯤꯡꯗ ꯆꯠꯄꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯥ ꯀꯌꯥ ꯋꯥꯔꯤ ꯁꯥꯅꯕꯗ ꯃꯍꯩ ꯌꯥꯟꯗ꯭ꯔꯕ ꯃꯇꯨꯡꯗ ꯌꯥꯅꯕ ꯄꯨꯔꯛꯈꯤꯕ ꯑꯗꯨꯒꯤ ꯀ꯭ꯔꯦꯗꯤꯠ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀ꯭ꯂꯦꯝ ꯇꯧꯔꯤꯕ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯁꯤꯅ ꯃꯍꯥꯛꯅ ꯏꯖ꯭ꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨ ꯌꯥꯝꯅ ꯊꯨꯅ ꯋꯥꯁꯤꯡꯇꯟꯗ ꯎꯅꯔꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯄꯦꯂꯦꯁꯇꯥꯏꯟꯁꯤꯡ ꯍꯨꯞꯇꯨꯅ ꯆꯠꯄꯒꯤ ꯍꯤꯁꯇ꯭ꯔꯤ ꯂꯩꯕ ꯖꯣꯔꯗꯥꯟꯅ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯍꯧꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯈꯤꯗꯦ꯫ ꯄꯦꯂꯦꯁꯇꯥꯏꯟꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯝꯗ ꯂꯦꯡꯗꯅ ꯂꯩꯒꯗꯕꯅꯤ ꯑꯃꯁꯨꯡ ꯄꯦꯂꯦꯁꯇꯥꯏꯟ ꯃꯤꯌꯥꯝꯕꯨ ꯅꯝꯗꯨꯅ ꯂꯥꯟꯖꯦꯟꯅꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯅ ꯖꯣꯔꯗꯥꯟ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁ꯭ꯄꯣꯛꯄꯔꯁꯟ ꯃꯣꯍꯝꯃꯗ ꯁꯣꯃꯥꯅꯤꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈꯤ꯫ ꯁꯤꯖꯐꯤꯌꯥꯔ ꯇꯧꯅꯕ ꯋꯥꯔꯤ ꯁꯥꯕꯗ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯤꯕ ꯀꯇꯔꯅ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯌꯥꯎꯅ ꯑꯦꯂꯥꯏꯁꯤꯡꯒ ꯃꯠ ꯈꯦꯠꯅꯩ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯀꯇꯥꯔꯒꯤ ꯐꯤꯔꯦꯞ ꯅꯥꯈꯩ ꯁꯦꯡꯏ꯫ ꯀꯇꯥꯔꯒꯤ ꯐꯤꯔꯦꯞꯇꯤ ꯄꯦꯂꯦꯁꯇꯥꯏनिꯌꯟ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯍꯛ ꯐꯪꯕ ꯆꯪꯏ ꯑꯃꯁꯨꯡ ꯃꯁꯤ ꯐꯪꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯝꯕꯤꯗꯤ ꯇꯨ ꯁ꯭ꯇꯦꯠ ꯁꯣꯂꯨꯁꯟꯅꯤ ꯍꯥꯏꯅ ꯀꯇꯥꯔꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯁ꯭ꯄꯣꯛꯄꯔꯁꯟ ꯃꯥꯖꯦꯗ ꯑꯜ ꯑꯟꯁꯥꯔꯤꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯏꯖꯤꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯕꯗꯦꯜ ꯐꯇꯥꯍ ꯑꯜ ꯁꯤꯁꯤꯒ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯥꯏꯔꯣꯅ ꯑꯁꯤꯒꯨꯝꯕ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯖꯤꯞ ꯑꯃꯁꯨꯡ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯁꯤꯡ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ ꯍꯥꯏꯅ ꯃꯤꯗꯤꯌꯥ ꯑꯥꯎꯠꯂꯦꯠ ꯈꯔꯅ ꯐꯣꯡꯈꯤꯕ ꯔꯤꯄꯣꯔꯠꯁꯤꯡ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯤꯌꯦꯜ ꯁꯣꯔꯁ ꯑꯃꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯏꯖꯤꯞꯀꯤ ꯁ꯭ꯇꯦꯠ ꯏꯟꯐꯣꯔꯃꯦꯁꯟ ꯁꯔꯚꯤꯁꯅ ꯍꯥꯏꯔꯤ꯫ ꯏꯖꯤꯞ ꯅꯠꯇ꯭ꯔꯒ ꯖꯣꯔꯗꯥꯟꯗ ꯄꯦꯂꯦꯁꯇꯥꯏꯟ ꯃꯤꯌꯥꯝ ꯆꯠꯅꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯍꯧꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯖꯤꯞꯅ ꯒꯖꯥꯒꯤ ꯃꯤꯌꯥꯝꯕꯨ ꯅꯝꯗꯨꯅ ꯆꯠꯅꯅꯕꯒꯤ ꯋꯥꯐꯝ ꯌꯥꯈꯤꯗꯦ꯫ ꯄꯦꯂꯦꯁꯇꯥꯏꯟ ꯃꯤꯌꯥꯝ ꯃꯈꯣꯏꯒꯤ ꯂꯝꯗ ꯂꯦꯡꯗꯅ ꯂꯩꯕꯗ ꯏꯖꯤꯞꯅ ꯃꯈꯥ ꯇꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯌꯨꯑꯦꯁꯀꯤ ꯑꯇꯣꯞꯄ ꯃꯤꯆꯪ ꯐ꯭ꯔꯥꯟꯁꯅ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯒꯖꯥꯒꯤ ꯃꯤꯌꯥꯝ ꯅꯝꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯟꯕꯒꯤ ꯊꯧꯑꯣꯡ ꯑꯃꯠꯇ ꯌꯥꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯆꯥꯎꯔꯥꯛꯅ ꯄꯦꯂꯦꯁꯇꯥꯏनिꯌꯟ ꯂꯥꯈ 3 ꯔꯣꯝ ꯒꯖꯥꯒꯤ ꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯀꯇꯥꯔꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯁ꯭ꯄꯣꯛꯄꯔꯁꯟ ꯃꯥꯖꯦꯗ ꯑꯜ ꯑꯟꯁꯥꯔꯤꯅ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯗꯤꯌꯥꯗ ꯄꯥꯎ ꯇꯝꯕꯗ ꯑꯜ ꯑꯟꯁꯥꯔꯤꯅ ꯍꯥꯏꯈꯤ ꯍꯃꯥꯁꯅ ꯍꯣꯁꯇꯦꯖꯁꯤꯡꯒꯤ ꯃꯔꯝꯗ ꯀ꯭ꯔꯤꯇꯤꯀꯦꯜ ꯏꯟꯐꯣꯔꯃꯦꯁꯟ ꯃꯤꯗꯤꯌꯦꯇꯔꯁꯤꯡꯗ ꯐꯪꯍꯜꯂꯦ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯂꯥꯟꯖꯦꯟꯅꯔꯕ ꯄꯦꯂꯦꯁꯇꯥꯏꯟꯁꯤꯡꯕꯨ ꯒꯖꯥꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯍꯟꯕꯒꯤ ꯑꯌꯥꯕ ꯄꯤꯕꯗ ꯏꯖ꯭ꯔꯦꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯃꯃꯥꯡꯗ ꯌꯦꯠꯂꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯨꯁꯤꯡ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯀꯣꯛꯍꯜꯂꯦ꯫ ꯁꯤꯇꯤꯖꯟꯁꯤꯡ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯅꯕ ꯖꯣꯏꯟꯠ ꯀꯇꯥꯔꯒꯤ ꯏꯖꯤꯞꯁꯤꯌꯟ ꯀꯃꯤꯇꯤꯒꯤ ꯈꯨꯠꯊꯥꯡꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯖꯤꯞꯁꯤꯌꯟ ꯄꯥꯔꯠꯅꯔꯁꯤꯡꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯊꯥ 15 ꯅꯝꯗꯨꯅ ꯂꯥꯟꯖꯦꯟꯅꯍꯜꯂꯕ ꯃꯇꯨꯡ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯄꯦꯂꯦꯁꯇꯥꯏꯟ ꯂꯤꯁꯤꯡ ꯍꯦꯟꯅ ꯒꯖꯥ ꯁꯤꯇꯤ ꯑꯃꯁꯨꯡ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯃꯌꯨꯝꯁꯤꯡꯗ ꯍꯟꯅꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯏꯖ꯭ꯔꯦꯂꯤ ꯍꯣꯁꯇꯦꯖ ꯑꯔꯕꯥꯜ ꯌꯦꯍꯨꯗ ꯑꯃꯁꯨꯡ ꯑꯇꯩ ꯑꯅꯤ ꯏꯔꯥꯏ ꯅꯨꯃꯤꯠ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯥꯗꯣꯛꯍꯟꯕ ꯌꯥꯅꯕ ꯑꯃ ꯍꯃꯥꯁ ꯑꯃꯁꯨꯡ ꯏꯖ꯭ꯔꯦꯜꯒꯤ ꯃꯔꯛꯇ ꯌꯥꯅꯕ ꯄꯨꯔꯛꯂꯤ ꯍꯥꯏꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯗ ꯀꯇꯥꯔꯅ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯦꯂꯦꯁꯇꯥꯏꯟꯁꯤꯡ ꯒꯖꯥ ꯁꯤꯇꯤ ꯑꯃꯁꯨꯡ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯍꯟꯕ ꯍꯧꯅꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯃꯤꯑꯣꯏ 8,300 ꯂꯣꯝ ꯃꯌꯨꯝꯗ ꯍꯜꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯦꯔꯤꯀꯥꯗ ꯂꯣꯒꯤ ꯋꯥꯡꯃꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯇꯛꯈꯥꯏꯔꯛꯄꯒꯤ ꯃꯅꯨꯡ ꯆꯟꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 8,300 ꯂꯣꯝ ꯃꯔꯝꯗꯝꯗ ꯅꯝꯗꯨꯅ ꯍꯜꯍꯟꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯔꯝꯗꯝ ꯃꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯇꯨꯡꯒꯤ ꯈꯜꯂꯒ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯂꯣꯒꯤ ꯋꯥꯡꯃꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯀ꯭ꯔꯥꯏꯝꯗ ꯆꯥꯎꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯃꯈꯨꯠꯇ ꯊꯧꯔꯤ ꯊꯨꯗꯨꯅ ꯇꯥꯟꯊꯣꯔꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯌꯥꯅꯤꯡꯗꯕ ꯂꯦꯞꯄ ꯂꯩꯇꯅ ꯐꯣꯡꯗꯣꯛꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯊꯧꯑꯣꯡ ꯑꯁꯤ ꯑꯃꯦꯔꯤꯀꯥꯒꯤ ꯑꯣꯏꯅꯗꯤ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜꯁꯤꯡꯒ ꯌꯦꯡꯂꯒ ꯌꯥꯝꯅ ꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯍꯥꯏꯅ ꯊꯥꯒꯠꯅꯔꯤ꯫ ꯂꯣꯒꯤ ꯋꯥꯡꯃꯗ ꯆꯪꯁꯤꯟꯗꯨꯅ ꯑꯃꯦꯔꯤꯀꯥꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯇꯛꯊꯣꯔꯛꯄꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗ ꯃꯔꯥꯜ ꯂꯩꯖꯗꯕ ꯀ꯭ꯔꯥꯏꯝꯗ ꯆꯦꯟꯅꯗꯕ ꯃꯆꯥ ꯂꯩꯔꯕꯤ ꯅꯨꯄꯤ ꯀꯌꯥꯁꯨ ꯌꯥꯎꯏ ꯍꯥꯏꯔꯤ꯫ ꯑꯃꯦꯔꯤꯀꯥꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯈ꯭ꯔꯕ ꯁꯦꯟꯇꯣꯁ ꯀꯣꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ
यूनाइटेड स्टेट की पुलिस ने यामन तमथीब मोंग खोंग खुद अनिमक योलिंग थांगदुना पंथुंगफम हेक यौद्री फाव पुंदुना पुबीखी अखोइन अमेरिका चलुरीब असि थबक तौनबगी पंदम चलुबनी क्राइम तौनब चलुब नत्ति हाइन मांगना पेंदब फोंदोक्की हाइरे अतोबा पाव अमना यूक्रेन ना काक्त चतकी अचौब रेट रशिया की मिलिटरी प्लान कया अमांगा ता थोखनग्रे हाइरे यूक्रेन की माइकैदगी लमी सिंह रशिया की काक्स रीजन चतकी ऑपरेशन अमदा मफम अदुदा लैरंब रशिया की मिलिटरी की मरुओइब चेचांग अमदी खुलाई कया फगतुना मरुओइब प्लान सिंग खंगदोकप ngam हाइरे यूक्रेन की स्पेशल ऑपरेशन फोर्स की निपान सुब रेजिमेंट की लमी सिंह चतकी ऑपरेशन अदुदा रशिया की लमी तरेट अमसुंग नॉर्थ कोरिया की लमी अनि सिखिबनी हाइना यूक्रेन की मिलिटरी की माइकैदगी फोंदोकले पावसी रशिया की माइकैरोमदगी यूक्रेन की डोनेटस रीजन द लैब भेलिका नोबेलिस्का मखोइन लौसिन मंगमले हाइनसु हाना फोंदोकप लैखरबन काक्स रीजन द यूक्रेन की लमी सिंह की माइकैदगी रशिया की मिलिटरी प्लान सिंग खंगदोकखिबा अदुना मखा ताब लालोंग कया मखोइन मंगजौना ngaiduna सेम साब ngamlagani हाइना मिलिटरी एक्सपर्ट सिंग की माइकैदगी फोंदोकले मफम मदुदगी फंगिबा पोलम सिंग की मनुंगदा कम्युनिकेशन इक्विपमेंट प्रोजेक्टिव गियर सिंग थर्मल इमेजिंग साइट अमसुंग AK-12 एजोल्ट राइफल कया याउखी यूक्रेन की मिलिटरी की माइकैदगी फोंदोरपगी मतुंग इनदी तोंगान तोंगान मफम कयादा रशिया की लमी अमदी नॉर्थ कोरिया की अपुन कंबूग मखोई अदुम लान थेंगनरी रशिया ने यूक्रेन की लमी सिंगदा मफम सिंगदा लमी मसिंग हेनबा अमसुंग खुलाई मसिंग हेंजरबसु अथुबा मतम चंगसिन ngamdribasi मफम अदुदा लैरिबा सिंग तुरेल अमदी लैकोट लैतोंग सिंग अदुन चाउन अपन पीबननि हाइरे मरक असिदा रशिया बु सगत पर लाखिबा नॉर्थ कोरिया की लमी सिंग याम असो अपन नंगकिबा मरमना कास की मफम कयादि लौथोक पहुनरे हाइरे अतोपा पाव अमदना यूक्रेन ड्रोन सिजिन्नदुना रशिया की न्यूक्लियर प्लांट थोगाइनब होटनाखेसु हाइरे चाही अहुम की मयाद सोकनदुन लाक्लेबा रशिया अमदी यूक्रेन की लाल असिगी मनुंग चन्ना हौखिबा पुंग 12 की मनुंगदा यूक्रेन मसिंग यामलब ड्रोन सिंग सिजिन्नदुना रशिया की न्यूक्लियर प्लांट थोगाइनब होटनरखरे हाइरे रशिया की न्यूज एजेंसी RT ने फोंदोरखिबगी मतुंग इना यूक्रेन की मसिंग यामलब ड्रोन सिंग अदुना रशिया की न्यूक्लियर प्लांट थोगाइनब होटनरखिबगी लोइनना इंफ्रास्ट्रक्चर कयासु मांगन तकहनखि हाइरे हौखिबा कुमजा 2022 दगी हौजिक फावबगी मनुंग द यूक्रेन द रशिया की एनर्जी अमदी न्यूक्लियर प्लांट द टारगेट तौरदुना ड्रोन अटैक 3,500 रोम मत चत्रखरे हाइरे यूक्रेन चत्रखिब ड्रोन अटैक अमद रशिया की न्यूक्लियर चीफ इगोर गिलिनसु सिखरबनी हाइरे अमरोमदा हौखिबा पुंग 12 की मनुंग द रशिया ने यूक्रेन कपसिल लखिबा मिसाइल सिंगना यूक्रेन की मियोय मरी मुक चाउन असो अपन हंगन खिबग लोइनाना पाक्सन अमांगा तकयास थोकन मंगम ग्रे हाइरे रशिया ने कपसिल लखिबा ड्रोन चामरुंगी मनुंग द 35 रोमदी काप थदुन मंगन तकनखि चाही अहुम की मयाद सोकनदुन लाक्लिबा लालसि अमेरिका की नौना प्रेसिडेंट ओइन वसक लौखरबा डोनाल्ड ट्रम्प लेपनना हाइरखरबसु ngasi फावबगी ओइनदि रशिया ना नचुंग लेतन अदुम यूक्रेन लांदाब लेपत्रि हाइरे नकल अमरोमदा सीरिया द प्रेसिडेंट बशर अल असद की सरकार तुख्रब मतुंग इजरायली फोर्स ना मिलिटेंट सिंगदगी ngathoknanabagidmak सीरिया की लम सरुक चंगसिलगा लैखिबा अदु मखा तन मतम कक्तन लैखिगनि हाइना इजरायली डिफेंस मिनिस्टर इजरायल काज ना फोंदोखरे इजरायल डिफेंस फोर्स ना माउंट हर्मन चिंगदोलदा अमसुंग बफर जोन द मतम कक्तन लैखिगनि मसी इजरायल की सिटीजन सिंगाक सेननबगidamaktani हाइना माउंट हर्मन द इजरायली फोर्स ना हांगदोकलिबा मिलिटरी पोस्टिंग लाखिबा डिफेंस मिनिस्टर ना हाइखि अइहाकना मफम मसित लाक्लिबसि IDF ना माउंट हर्मन की पोस्टिंग द मतम सांगना लैदुना मसा ngaktoknab amasung landananabagidamak ningthina sem saraga leinanabagidamaktani haina kazna haiki Iran ga mari leinaba force amasung Israel gi ally oidab atai group sing tha kha Syria da changsilapagi thingnaba Israel na puning lepli haina defense minister na haiki yengthi chawa force na kha Syria gi bafar zone na changsilap yaroi mafam masida swaida Damascus phawbudi changsilap su ya yaroi ai khoin isang ngakthok chanabagidamak atopa kanamata gi mapan tangloi area asida leiba maruk mapangi matau utpasinga mari thamnagani masida masing yamba drus kanglupka mari thamnabu hotnagani haina mana phongdokki meter lisingani gi chanipan tram mari wangba mount harmer achi nompok mediterranean samudra mapan da khwaidagi wangba point oiribani mafam masida gi Israel Syria amasung Lebanon ningthina uba phangi hairi miam da matam i pausing pangaliba ipak TV news jaiba
न्यूज़ नेटवर्क यूट्यूब चैनल अमदी फेसबुक पेज असिबो लाइक शेयर कमेंट फॉलो अमदी सब्सक्राइब तौबिदुना तुम कोई मियाम की सेवा तौब नमननबा सपोर्ट तौबियु हाइजरी।